Online Manipur YouTube channel subing bir bam pum no pum kan na taram noksari han badam na maroi pa om de thamjage mitei singi awa bada naga sing na pangbe apa mating pangani village chief BS Ringson naga amadi kuki haiba furup sing asi sing mi ngakta oirba su furup ani gi marakta sauna khenaba lei mitei singi awa ba khudung thiba khuding makta naga sing na su pangbe apa mating pangani haina Wangkhairak village ke chief BS Ringson na phongdokre wafam assistant district ke manung sanna leiba anantang kun amadi kom furup sing na khul lona duna leiminari ba sugnu kendra gi pangal tabi tengjong khunau korsang tabi chajing khunau wakok pi amadi sugnu na singbagi CSO gi lusingba singa loina na furup ani na lam hectare samnga henbagi lokpham sing mahusa gumlo singu tongminna bagi matang da chajing khunau committee hall da pangthokum pham amada Ringson na phongdokibani magna makhada na hai kuki furup asi mahusa dagi hauna lan pamba furup amani masigi mayek larbu khudam asi naga kuki lan kuki paidigi lan matungda mitei kuki lan amuk thorakpa asina mayek sengna takli adu mitei amadi naga di mahurol dagi hauna nungsi sana nan laiminarli hojiksu mitei singi awabada naga singna mateng pangani maruoina sugnu area da kari gumbu kuki singna mitei singda landana ba honaraglabadi madu mai pakhanda na ba sugnu area da leiban naga purupna su honagani haiki mifam adu da saruk yakiba nukang sing village ke sifring seng lamkang na hai khulonari ba mitei furupta hojiksu kuki militant singna sanglaktanaba ahing nungthin khaidana santri taduna punna leiminari haiki aduga mathangi update asina checkongi yum mai thabada chennaramba yai haiba Edward haokip kouba meeoi ama phagat khre Imphal East district ki manung sanba chekonda ngarang yum ama singnani ngai oiba mongda mai sakhiba aduda mai thabada chennaramba yai haina singnaba nupa ama police na phagat khrairi police ki pauna hai mai sakhiba yum adudagi license yaudaba maru load tawraga leiramba single barrel rifle ama phangba ngamki police na phagalaba meeoi adugi maming Edward haokip sahi yankai gumdoi kawi hairi yum mai chakpagi thaudo adu ngarang numidang pung mapan khara helakpada new lambulan da thokibani mafam aduda duty taba police na yum mai chakhalakpada thengbagi yum adugi manungdagi so hangdoknaba lauki adubu manungdagi meeoi amatana so hangdoraktabadagi police singna thong thugainaba hotnabada Edward nam manungdagi so adu hangdokhibani hairi khudakta fire service ki personnel sing laktuna mai adu muthatki tungda police na Edward ki wahang pong chathabada yum aduda mahak mathanta leibani haiba khangbungamki yum aduda police na makata na thiba humbada head nailing haokip kobinupi amagi Aadhaar card passport amasung license yaudaba single barrel fangbungam kibani akoibada police na akan mamongda section thorang laukhatpaga loina na anakpada leiba meeoi singda wahang pong chathabada mai chakleba yum adu solonduna leiba gate adudagi henna changpham leite haina phungdorakhiba ni hairi loina na mai muthatkiba fire service ki maikaidagi mai adu ka manungda blanket amadagi mai thaba horakhiba oiramba yai haina singnari tuga mathangi update asina sugi kanglon thugaire haibagi khudam changdam kayasu leirabani na security force na kuki lalhurub sing asida khut thagadabani yumnam Joy Kumar election gi matamda BJP na mai pakna bagi damta kuki lalhurub sing gi BJP gi lusingba singa aronba yanaba lei haibasi miyamda sengdokadabani suspension of operation sugi ground rules in intrabadi susat nariba kuki lalhurub sing asigi susat na dabata natana security force na kuki lalhurub sing aduda khut thaba yabani haina Manipur police ki director general of police DGP oiramba yumnam Joy Kumar Singh han haikre yumnam Joy Kumar Singh han retire IPS asi kuki lalhurub sing asiga suspension of operation su agreement taunaba matamda Manipur police ki director general of police DGP oina state ki makai dagi khuyak pinabada yaukiba official member amani loina na nongthongbam Biren Singha gi ahan batang gi government the deputy chief minister amasung finance minister oiba tanatana senior cabinet minister am oina state asida thokiba law and order gi issue kaya gi management da mahaki input kaya government da leki hojikna nongthongbam Biren Singha gi ani subatang gi government da saugatliba National People's Party NPP asigi national vice president oina thopuri thasi gitar gatarukki ayukta naurem thungda leiba National People's Party NPP Manipuri office ta pangthoki pawmi singa unaba amada yumnam Joy Kumar Singh na hojikti su chatnariba kuki lalhurub sing asina ground run thugaire haibaki praman kaya su leirabani maram aduna suspension of operation sugi ground run sing intrabadi su chatnariba kuki lalhurub sing asiga su chatnadaba natana security force na kuki lalhurub sing aduda khut thaba yarabani haiki yumnam Joy Kumar Singh na Manipur kuki lalhurub sing suspension of operation tawnakibagi machang oiba warud khara ningsing laduna su asim hakna state asigi DGP oiringai 2008 dani Assam Rifles ka hana ceasefire tawrambadagi state government amasung center ga puna su agreement sahi tawminakibani su tawnaba matam aduda India government ki maikaidagi intelligence bureau
IB gi mahut oina matam adu special director oiramba hojikna Tamil Nadu gi governor oiriba RN Rabi aduga Ministry of Home Affairs kina North East ki joint secretary oiramba SC Barma ga loina Manipur dagi mahak DGP ama oina amadi matam adugi chief secretary Punia ga punna Delhi da satlaga sugi sign asi tawna kibani haina phongdokhi Yumnam Joy Kumar Singh hana makhatara duna sugi sign tawnaba matam adu kuki lal hoba singi maikai dagi kuki gi homeland gi wafam yaurami adubu state government gi maikai dagi su tawna si haiba taragadi Manipur gi territorial integrity kaiba gi wafam yawba yaroi haiba dagi Manipur government na thamkiba condition yanaraga tawnakhi ground rules kaya semki ground rules thugairabadi su kaktatpaga loinana sugi group ta security na khut thaba yai haibagi wafam yawba yawki hojik su da yawriba singna ground rule thugaire haibagi chapchaba praman leirabani serau da yum mai tharibana singba sapthariba hingsa kaya asi UKLF na tawbuni haibagi praman leirabani Union Home Minister Amit Shah na sugi ground rules thugairabadi action lawgani haiba wafam sum hak nim fan da laglamba adu da phongdok lamba leikre maram aduna sugi agreement asi yengsenba mathau tare haiki Yumnam Joy Kumar Singh hana makhatara aduna election gi matam da BJP gi matam adugi Manipuri in charge Ram Madhav amasung Assam gi chief minister Himanta Biswa Sharma na kuki lauba singa yana ki wafam adu aseng bu oiragadi yamna leibak thibani haira duna wafam asi BJP amasung Himanta Biswa Sharma na sengdok haninge hojik thokli wirang asida hen bathudok wathok sing thokhan daba chumgani thokdok hek thokling khai eta ba piyam amada purakpa ngamloi state ki force matik chana leiri ahi security officer kaya ama Manipuri police ta leiri makhoi edu state amasung central government na tanabiu relief camp da leiri basing kayam kuina thamduna makhoi bu kayam kuina kanana ingsin bangam gadori bano athuba matamda normalcy puraklaga yum da halanna bu honabiu yum dagi hena nungai mafam ama laiba natte hojik irang asida kana na mayum da hanjin laga laiba ngamgani kanana ngamloi haibadu hojik tagi hauna khanaraga hanjinnaba ngamloidaba sing adu alternative ama sinnabasu honabiu hairi Yumnam Joy Kumar Singh hana makhatana phongdokhibada English masapan huntraga mathoi gi mamangda tampakta leiriba sing asi tampaki manungda loina leirami adu bukuki gi officer kharna sing asi Sadar Hills ta salhanki khudam oina langon thangjing nongmai jing na chingba asi Sadar Hills ta salhanki tampaki manungda leiriba sing asi bu atopa district ta salhanba haibasi lali haibu wafam mamangda sumhakna deputy CM oiringaida khannaba leikre tampaki manungda leiriba sing tampaki portion oina thamna wafam kharsu khanna biraga hojik atopa district sing dagi lanjenar liba sing asigi laifam oina hairiba sing asida khunda laita aduna lehnabagi khanhaningi state ta thama hela fawda misi mana leptana thokliba asida state amasung center na kupna khannaraga athuba matamda irang laksinna bu hotna biu hawrak liba na singi emotional ohen bigunu karigum irang laksinduna santi hanjin hanba ngamdana adum leiba taraga the National People's Party na su adum yenglaga leithokloi party asina government asida saugat liba asi handukna bagi firep lorok pasu yai haina NPP gi firep adu sopongdoki NPP gi firepti Manipur gi territorial integrity compromise to bayaroi ko kila holup singa thamliba su asi uthairaga lal hoba sing bu serak pibiu state asigi miyambu ngak senba madi tangdu leitana lehenna ba haibasi mapi mapa oirbe state government gi mathawni oirakliba phim asida angang naha kaya ama emotional oiraktuna khotanong mai piu haiba wafam lakliba si tarain lobu sumloi angang sing asi ningthina trend tauba amata sunate asigu mafim asida lakpa taragadi khudungcha daba kaya ama mayuk nagani masi thoktanaba state amasung center na proactive oiba role lobiu karigu mafim masi laksin bangamdana adumag henna lusilakpa taragadi NPP gi ona supire soidana lawrakani kaya kuina party na film asida yenglaga leigedaba no hojik lawu singu panthayo silagle mahiroi kaya mamangda COVID na maram oiraga mahi masing tamkidre hojikna amuk irang asina mahi masing tamba yadrabadi tungi damakta kari oigani khannaba matam oire state amasung central government ani makna yamna thamoi sengna thabuk tobiu piom taba amada thuna purakpa ngamdrabadi party asi tangai fadana nampuda government asidagi lauthulakpa yai haina Joy Kumar na phongdokhi Yumnam Joy Kumar Singh hana makhatana phongdokhibada state asida laklamba Union Home Minister Amit Shah na numit taraga mangani gi matungda kari kumba solution ama pigani haina phongdoklamba adu ngarang numit sure hojik phawba kari gumba amata tawrakpa udri phibam di hen lusilakli numit khuding gi kapna mi siba leptre state ki law and order haibasi state ki subject ni center gi mathong nate adu hojik state asida Indian Constitution gi article 355 chalaire haiba wafam leibaga loina security advisor tharaktuni Unified Command Patient kiba leikre hojiksu state ki power leiriba leitabra center na pairibra paidabra yamna sarak sahing na film amada thamli asiguma sanai na asina maram oiraga film asi laksin ba ngamdriba fawba ngamdriba haibagi singna basulai film asida miyamna security singna ngakpi senbiba ngamluidaba oirabadi nongmai piro isana ngaksarage haina tholokpasu aikhoina ure haiki hojik thokliba irang asi laksin na bagi damakta governor na lusinglaga semkiba peace committee asi sina pokpa anganga chap manare member kaya amana hojik peace committee da yaujaroi haina
ꯂꯧꯊꯣꯛꯄ ꯀꯌꯥꯁꯨ ꯂꯩꯔꯦ ꯑꯁꯤꯒꯨꯝꯕ ꯄꯤꯁ ꯀꯃꯤꯇꯤ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯃꯦꯝꯕꯔ ꯌꯥꯡꯈꯩꯒ ꯃꯥꯊꯣꯏꯅ ꯁꯥꯕ ꯄꯤꯁ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯏꯃꯤꯅꯦꯟ ꯑꯣꯏꯕ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯅ ꯌꯥꯕ ꯃꯤ 10 ꯔꯣꯝꯅ ꯁꯥꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯒ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯔꯥꯡ ꯑꯃ ꯍꯦꯛ ꯊꯣꯛꯄꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯇꯝꯄꯥꯛ ꯂꯝꯕꯨ ꯔꯦꯟꯁꯝꯒꯨꯝꯅ ꯍꯦꯛ ꯑꯋꯥꯕ ꯄꯤꯔꯤꯕ ꯑꯁꯤ ꯂꯩꯍꯟꯗꯅꯕ ꯇꯣꯉꯥꯟꯕ ꯑꯌꯦꯠꯄ ꯄꯤꯔꯣꯏꯗꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯋꯥꯏꯖꯣꯏ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ MLAꯁꯤꯡ ꯌꯥꯎꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯕꯣꯗꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝꯁꯨ ꯄꯥꯡꯊꯣꯛꯈꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ here a 2-year-old Belgian Melinos tracker deployed in Manipur tracks human being more precisely than anyone else epitome of a soldier endures hardship and is unwavering his vision surmised Malik his handler his body area domination operations enhanced area domination operations by army and Assam rifles are being undertaken in the aftermath of recent expert environments day 2 of domination of fringe areas and air reach underway by long duration self content columns. Thank you so much for watching.